leihore nanbu aigi ojae yathopa ngambaranu hayu namu taningbana wari warasu wana ho mai hangai jage nushibana aina nangu loire. Hello mayam, welcome back to my channel. Mayam butaram na ukchari agi channel da. I wish mayam nungai na review, harau na review, nungsi channel na pun na lemina siko. So mayam ngasi gi video siga ay na mayam da video siya ay siyem bagi maram di ngasi ay na pot kara order taljaba ba isa kita magta order taljaba ko top kara ay panik kapag na ko panik kapag na ay top kara order taljaba do ado thungare order top kara do jo ay personal oy na ina order taljaba ni top kara se aina mayam da su usara ke tawna mayam na pa ma di purchase tawning su ko ai mai quality magi mong do mayam da usara ke haina phanek kumai phanek ka pa ya gadra phanek ka pa bana phanek ka pa da yamna khoi ko mau na ha mau gi damak ta di yamna phajai to mapan da lai bani na ko ai fidu ka phanek ka ya su yamna porok te khara lai badu ga dum aina pamina na dum set na ai combine tawna set pani ko koi gi suit ki dupatta singa ado mayam dum yung view phajadati dum like comment to biro ko ado top sing se ai mathang dum mayam da yeng halage ko do ge par ga su yeng halage video da do hawrasi ko first ai top se ai lot ge white color gi ni ko white color gi aina se loina aina order sing se MESHO da gi ni MESHO app te yamna hungna hai da yamna hung bado एकदम बचत फ्रेंडली होय बदो यामना फजई टॉप से व्हाइट कलर की मागी फिदा से फैब्रिक से सु तंग स्ट्रेच होय सर्टेन सु हाई होय से दे यामना फजई दुगे माय बैक त सुमाय डिजाइन जावी सुमाय किसन बगी यामना सेट लगना याम फजई याम कंफर्टेबल होय को नुपी मचा द दे तिसु हेना फजरनी नुपी मचा को जीन्स का कपार दे तिसु फजनी अब ये से मदी याम फजरे सेरा आइना पिंक कलर के एगी फनेक का पाबनी मको अदुम याम नुशी मागी स्टाइल से का नेक की डिजाइन से तो कैसे न पूरा इलास्टिक से स्ट्रेचेबल नि अदो आइना सुमाइन तोना दुम सेसन बदो कुदांग सिसु सिगसु यावे डिजाइन खरा सुमाइना याम न फजई से व्हाइट कलर की से मैं यामना ट्राई तो यानी याम नुसी क्यूट हो याम नेक्स्ट ऑप्शन का से ग्रीन कलर की से पूरा एज ए ब्लाउज अखोई यूज तब यानी को कोई साड़ी दका को फिटुप तक दुम ब्लाउज होइन जुम को आइंदांगी बाजार चोत खोत पदक याम स्ट्रेचेबल नि को यामना फजई मागी डिजाइन से सेट लगना याम फिटिंग होइन याम फजब दो को के डिजाइन सु याम फजई से सुबाइन कट तौरी अदुगा अखै क्रॉप टॉप हाई तारे क्रॉप टॉप ने बको यामना फजई से सु यंग कलर से सु यामना फजई मटेरियल सु याम सॉफ्ट होय को ममन गा यामना चुना द बाय दो ममन याम होंगी ममन दे ए स्क्रीन द तुम हाजरा के को ममन सिंग से टॉप सिंगी यामना डार्क ग्रीन बॉटल ग्रीन द इसंग दे सु तंग संजन बा हाय तारे सिंग मचु दे सु यामना फजई फैब्रिक सु अदु यामना नुंगाई सेट पदा स्ट्रेचेबल ओय जी याब को यामना फजरे मसे मैं सनाली को नहीं पोरक पड़े सिगा बंजारा ऑर्नामेंट्स खरागा आइना से फनेक का दगे टॉप से कैरी तौजबनी दो मथक की टॉप से याम न क्यूट ओय बनी को याम टेंटन मचू सिसु फजद्रे यम को याम न फजई से म डिजाइन दी सर्टेन हाई तारे याम पॉलिस्टर मिक्स सर्टेन नि जब सॉफ्ट ओय अदु खुदांग की डिजाइन सु याम न फजई सुमाइना को ngaksam gi design si su cutting se yamna phajai se laga yam nusi ba hai dara ko yamna tuga makha da gi design se bag tana se ore tu machu se yam no ba akhoi uri rong machu hai dara kari hai ni tu mai na yamna no wi ba machu se nu yung phajra yang thok tre yung ko machu se yamna phajai se machu affordable ni loi na gi top sing se 300 ki manung da ni 200 ka 300 ki manung da ni loi na top sing se ka दो यामना फजई से सुसी लगा सो याम नुसी खै जीन्स का सु पारगा सु यामना नुसी बदो ओइनी का क्यूट ओइ बदो मथगी सिना का से ग्रीन हाइदी करी गिन सेज ग्रीन हाइरनी से मचु सिमा से सु फुल स्लीव नी यामना फजई स्ट्रेचेबल नी तो सुमाय याम स्ट्रेच ओइ
ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯅꯦꯛꯁꯦ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯐꯨꯜ ꯑꯣꯏꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯥꯏꯗꯇꯁꯨ ꯗꯤꯖꯥꯏꯟ ꯌꯥꯎꯔꯤ ꯁꯤꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯀꯧꯍꯟꯕꯁꯨ ꯌꯥꯏ ꯁꯪꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯅꯤꯀꯣ ꯁꯣꯝꯗꯁꯨ ꯀटिꯡ ꯑꯃ ꯂꯩꯔꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯁꯤꯁꯨ ꯁꯦꯠꯂꯒ ꯃꯆꯨꯁꯤꯁꯨ ꯌꯥꯝꯅ ꯅꯧꯋꯤꯀꯣ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯠ ꯀꯂꯔ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯠ ꯀꯂꯔ ꯅꯠꯇꯅꯤ ꯑꯩꯅ ꯂꯧꯔꯤꯁꯦ ꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ ꯁꯦꯠꯂꯒ ꯐꯅꯦꯛꯀ ꯑꯩꯅ ꯄꯥꯅ ꯁꯦꯠꯄꯗꯣ ꯌꯥꯝꯅ ꯐꯖꯩ ꯖꯤꯟꯁꯀꯁꯨ ꯌꯥꯝꯅ ꯐꯖꯔꯅꯤ ꯑꯩꯈꯣꯏ ꯑꯣꯚꯔꯁꯥꯏꯖ ꯖꯤꯟꯁꯒꯨꯝꯕꯗꯒ ꯌꯥꯝ ꯐꯖꯅꯤ ꯁꯦꯝꯃꯗꯤꯀꯣ ꯌꯥꯝꯅ ꯐꯖꯔꯦ ꯁꯤꯁꯨ ꯃꯊꯪꯒꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯀꯂꯔ ꯕ꯭ꯂꯦꯛ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯀꯂꯔꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦꯕꯀꯣ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯀꯂꯔꯁꯦ ꯁꯦꯅꯤ ꯕ꯭ꯂꯦꯛꯁꯤꯅ ꯀ꯭ꯔꯣꯞꯇꯤ ꯈꯤꯇꯪ ꯁꯥꯡꯉꯅꯤ ꯍꯥꯏ ꯇꯥꯔꯦ ꯑꯗꯨꯁꯨ ꯁꯤꯁꯨ ꯖꯤꯟꯁꯀꯁꯨ ꯄꯥꯔꯒ ꯌꯥꯝ ꯐꯖꯅꯤ ꯑꯩꯈꯣꯏ ꯖꯤꯟꯁꯀ ꯑꯩꯈꯣꯏ ꯀꯣꯔꯤꯌꯟ ꯄꯦꯟꯠ ꯂꯩꯇ꯭ꯔꯅꯦꯀꯣ ꯇ꯭ꯔꯥꯎꯖꯔꯗꯣ ꯑꯗꯨꯒ ꯌꯥꯝꯅ ꯐꯗꯣꯏꯕꯅꯦꯕꯀꯣ ꯑꯩꯅ ꯐꯅꯦꯛꯁꯤꯗ ꯄꯥꯔꯦ ꯁꯤꯃ ꯁꯤꯁꯨ ꯐꯨꯜ ꯁꯤꯞꯅꯤ ꯌꯥꯝꯅ ꯐꯩ ꯒꯟꯖꯤ ꯐꯤꯅꯤ ꯁ꯭ꯇ꯭ꯔꯦꯆꯦꯕꯜ ꯑꯣꯏꯖꯩ ꯌꯥꯝꯅ ꯑꯗꯨꯒꯩꯗꯤ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯁꯨ ꯌꯥꯝꯅ ꯐꯩꯀꯣ ꯃꯦꯁꯣꯁꯦ ꯌꯥꯝ ꯍꯣꯡꯅ ꯌꯥꯝ ꯐꯩ ꯑꯗꯣ ꯌꯥꯝꯅ ꯐꯩ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯁꯦ ꯕ꯭ꯂꯦꯛ ꯇꯣꯞꯁꯤꯃꯀꯣ ꯑꯩ ꯐꯦꯚꯔꯦꯠ ꯀꯂꯔꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯕ ꯑꯣꯏꯗꯤ ꯃꯦꯁꯣꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯅꯤꯀꯣ ꯌꯥꯝꯅ ꯍꯣꯡꯅ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯐꯪꯖꯕꯗꯣꯀꯣ ꯑꯗꯣ ꯑꯩꯗꯤ ꯈꯔ ꯑꯍꯣꯡꯕ ꯊꯤꯅ ꯑꯩ ꯄ꯭ꯔꯣꯗꯛ ꯑꯩꯗꯤ ꯂꯩꯖꯩ ꯌꯨꯁ ꯇꯧꯖꯩꯀꯣ ꯑꯗꯣ ꯕ꯭ꯔꯦꯟꯗꯦꯠ ꯀꯌꯥꯗ ꯑꯩ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯕꯠ ꯑꯩ ꯌꯥꯝ ꯍꯣꯡꯅ ꯁꯤꯝꯄꯂꯤ ꯑꯩ ꯌꯥꯝ ꯍꯣꯡꯕ ꯊꯤꯅ ꯍꯥꯏꯇꯥꯔꯦ ꯍꯩꯁꯤꯡꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯌꯥꯝꯅ ꯀ꯭ꯂꯣꯊꯤꯡꯗ ꯑꯩꯅ ꯀ꯭ꯂꯣꯊꯤꯡꯁꯤꯡꯗ ꯑꯩꯅ ꯌꯥꯝꯅ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯑꯩ ꯀꯩꯅꯣ ꯇꯧꯅꯤꯡꯗꯕꯀꯣ ꯀꯩꯅꯣ ꯀ꯭ꯂꯣꯊꯤꯡ ꯍꯥꯏꯁꯦ ꯇ꯭ꯔꯦꯟꯗꯤꯡ ꯇ꯭ꯔꯦꯟ ꯍꯦꯛ ꯆꯦꯟꯖ ꯇꯧꯔꯛꯄꯗ ꯑꯅꯧꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯏ ꯑꯅꯧꯕꯗꯨꯁꯨ ꯂꯩꯅꯤꯡꯒꯅꯤ ꯑꯗꯨꯅ ꯍꯣꯡꯅ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯍꯣꯡꯉꯁꯨ ꯑꯐꯕ ꯄ꯭ꯔꯣꯗꯛ ꯂꯧꯕꯀꯣ ꯁꯦꯠꯄ ꯍꯣꯡꯉꯦ ꯍꯥꯏꯅ ꯁꯦꯠꯄ ꯌꯥꯕ ꯁꯥꯕ ꯏꯁꯥꯗ ꯑꯗꯨ ꯐꯠꯇꯦꯕꯀꯣ ꯃꯦꯇꯔꯤꯌꯦꯜ ꯑꯐꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯖꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯜ ꯑꯣꯚꯔ ꯐꯖꯅ ꯀꯦꯔꯤ ꯇꯧꯕ ꯉꯝꯃꯗꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯕ꯭ꯔꯦꯟꯗꯦꯗꯅ ꯍꯦꯜꯂꯣꯏꯌꯥꯕꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯕ꯭ꯔꯦꯟꯗꯦꯠ ꯑꯣꯏꯕ ꯇꯥꯕ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝ ꯁꯥꯡꯉꯔꯣꯏꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯑꯩꯅ ꯄꯔꯆꯦꯁ ꯇꯧꯖꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯧꯖꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯝ ꯑꯥꯏꯗꯤꯌꯥ ꯐꯪꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯣꯠ ꯑꯃ ꯂꯩꯅꯤꯡꯉꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯁꯥꯔꯆ ꯇꯧꯔꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯩꯅ ꯖꯤꯁꯥ ꯇꯦꯕꯤꯜ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯣ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯣꯀꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯟꯅ ꯁꯔꯆ ꯇꯧꯔꯤ ꯃꯥꯏ ꯐꯤꯗꯕꯦꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩ ꯑꯣꯔꯗꯔ ꯇꯧꯖꯩ ꯏꯁꯥꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯌꯥꯝꯅ ꯀꯥꯟꯅꯕꯗꯣ ꯄꯤꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏꯗꯤ ꯀꯥꯟꯅꯕ ꯄꯣꯠ ꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯄꯣꯠ ꯃꯌꯥꯝ ꯈꯪꯖꯤꯟꯕ ꯉꯝꯃꯅꯤꯀꯣ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯔꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯣ ꯐꯦꯁꯕꯨꯛ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯤꯜ ꯁꯣꯔꯠ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯨꯒꯩꯗꯤ ꯀꯥꯟꯅꯕ ꯄꯣꯠꯇꯨꯗꯤ ꯂꯧꯁꯟꯕ ꯌꯥꯏ ꯀꯣ ꯑꯗꯩ ꯐꯠꯇꯕꯁꯤꯡꯗꯨꯗꯤ ꯑꯦꯚꯣꯏꯗ ꯇꯧꯖꯕꯅ ꯐꯩ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝꯅ ꯁꯥꯡꯗꯔꯔꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯄ꯭ꯔꯤꯁꯤꯌꯁꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯇꯝ ꯄ꯭ꯔꯤꯁꯤꯌꯁ ꯃꯇꯝ ꯑꯃ ꯑꯣꯏꯖꯕꯅꯤꯀꯣ ꯁꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯖꯩ ꯕꯤꯅꯤ ꯁꯅꯥ ꯍꯥꯏꯅ ꯄ꯭ꯂꯤꯁ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯗꯣ ꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯣꯏꯔꯝꯖꯔꯦ ꯃꯌꯥꯝ ꯕꯥꯏ